Security Force ga khuthoknabada NSCN KY faction gi lanmi ama laikhidre ngarang numidang Security Force ga khuthoknabagi thokdokda NSCN KY gi faction gi lanmi ama laikhidabaga loinana masing yamlaba khulai sing fagatpa ngamkre hairi pawa sin hai thokdo adu Indo-Myanmar border oiriba Arunachal Pradesh ki Longdin district gi manung chanba khogala amadi layangte village ani gi lonabada thokibani pawa sin makhatana hairibadi mahuzagi matagumna Khonsa battalion gi company operating base COB gi timna khogala amadi layangte village ki area da patrolling chalingai mangdongnana tharang tawduna leiramba khulai paiba singna security force ki mathak landarakpadagi security force ki kanguna su handuna maike animakta khuthokna kibani hairi khuthokna bagi thogdo adugi pau phangbadagi mafam aduda ahenba force ting changthilakpadagi khulai paiba sing adu Myanmar gi ngamkhai romda sensin kre hairi makhata na security force na thogdok thokpanggi akoiba mafam singda thiba humbagi thabak chathabada NSCN KY gi faction lanmi ama nongmai maruna panduna siraga leiramba thengna kibaga loinana manangnak pa mafam singdagi khulai kya chu phagat pangam kibani hairi Nagana kundaba mafam singda cookie homeland semgani haikibagi mayokta TNL na Cheksin wakaya thamlakli Cookie National Organization KNO amadi United People Front UPF na Nagana kundariba mafam singda makhoigi mapa mapugi lamni haina claim tawduna cookie homeland ama semnaba honariba si sugya yaba ngamloi oiroidaba wafamni haina tangkhul nagalong TNL na Cheksin wakaya thamlakli TNL gi sterol amada achumna hai nagasingna khundariba Manipur gi district singda cookie gi mapa mapugi lam laite haibasti mipum khudingmangna khangi Manipur gi yelhaw phurupti mitai amasung naga khaktani tokhaiba cookie homeland ama sembagi manglan asi cookie singna Manipur gi leidariba puwari asibu semdok semdin tawraga makhoigi oiba sasinaba puwari kaya iduna malemda masak taknaba honariba si yamna ikainingai ni Cookie singna chathariba thawong asi lengak asina kumna yengsinpham thoi haina phongdoragli English singa mga chamapan kuntra humdoi gi September 8 da Standing Order of President Manipur State Darbar PMSD da TA samna isu tawba order amagi matungina nagana khundariba mafam singda leiba cookie singa si Ilani amasung refugees singni haina mayek sengna iduna leiri aduga lisinga mga chamapan impuma gi July kulhundoi da anirak suba oina PMSDC gi order matungina cookie singna naga taba khulsingda lege hairabadi naga khulsingi chief singi ayaba logadabani haina order achida mayek singna pali masigi matung tarakpada India government na Myanmar romda gi sangchilakiba cookie refugees singi damak Grant Galoina na Relief Funding Finance Ministry of Home Affairs GUI na Manipur State Government ki khutang da ahan boina lisingama chamapan yangkai teret ki April kunithoi anirak suba oina lisingama chamapan yangkai mapan ki July teret ahumlak suba oina lisingama chamapan hompu taru ki February kunipan amadi marirak suba oina lisingama chamapan hompu taru ki July taranipan da pansing pitu na makhoibu khunda leita hanba yahan kibani Pansing asi cookie khunja singda yenthoknabagi damak lisingama chamapan homphunipan gi me taramanga da all cookie chip ki meeting kauraba matung Mioi manga na saba cookie refugee relief committee kauba ama semki committee asi gi chairman asina matam adugi haisdi pangkang na oiki aduga vice chairman oina thangkholu haukip amasung janghem lungkim na oiki member ani amasu haukhulun haukip amadi haulangam haukip na oiki Wafam singa si yeng laga KNO amadi UPF na nagataba district singda makhoigi mapa mapu singna thambiramba lamni haibasi yumpham yaudaba wafam ngaktani makhoidi refugee ngaktani cookie singna khangdabadagi makhoigi mapa mapu sing asi matam amagi Burma haina kauriba lebak asidagi Manipur gi nagataba lamsingda nomadic tribe oina sangsilaktuna naga kulgi chip singi ayaba yauraga leirakkibani haibasi khak kauridabani haina sirol asina phongdoragli Myanmar da juntana control toriba saruka sista da kunmathoi khakta ngaire hauki ba sai listing ani kunmathoi da Myanmar da military juntana ku tawduna sakti paisin khiba adugi mayokta pro democracy arm group singna chatharaki ba arm struggle asigi manung chana Myanmar leibak asigi sada nimpuni thoidi rebel singi control makha da laikre sada kuntra tare na rebel singna makhoi gi area oina control tawna ba hona bada akan mamong da khuthongnari aduga sakti pai ba military juntana control toriba jaga asina Sada kunmathoi khakta ngaire haina BBC gi investigation report amana phongdoragli makata na hairibana Arakan Army Rakhine gi Southwestern Coastal Province gi township taratare ki manungda taramari control tawkre China gi fandana Kauka Fayuda Paikhaliba DC Port Town achisu rebel sing asina loksinaba akan mamong da attack chathari province capital amasung Setowegi Big Town Port amasung
Manawang smaller town asi khaktamak army gi control makhada leiri nongma gi oina ethnic armed group singna Myanmar army na paisilang nongma gi oina ethnic armed group singna Myanmar army na paisilamba jaga kaya leptana paisilagli Arakan army na chinstet ki paletwa gi yamna maru oiba River Road Junction town asi control tawsinkre Kachin Independent Army na Chipway amasung pawa asi control tawsinduna supply line paisinkre masina maram oiraga China gi rear art company sing stock market ta chauna mangba kairakadra haibagi akiba kaya leire haidi Khunja singda kihan khangan baga loinana imungda sangchilaktuna post chai munana ba honnaramba Mioi mari khunja singna phare Lainga kasu chanariba lal holub amagi lanmi yauna Mioi marina Kangpokpi district ki manung chanba Thonglang atongba naga village ta sangchilaktuna imung amagi Mioi singda kihan khangan baga loinana post chai amadi mobile phone sing munana ba honaramba Mioi mari mafam adugi khunja singna phare haidi hariba thodok ase ngarang nungtel pung 2 makhai rom taba matamda thokibani pawasina hai faraba Mioi sing adugi manungda KRAU amaga UPF KNF ki lanmi sing yauri faraba sing adudi Taikhang village dagi Thangaulen Taujam Apokpa Shailun Songpijang village dagi Lamang Kitgen Apokpa Alal Mahaki Manau Nupa Laminthang Apokpa Thangaulen Taujem Hairiba Mioi asi KRAU gilanmini aduga Lamang Kitgen na suchanariba UPF KLF gilanmini hairi MU da oza nupa ani na mahiroi nupi da body search tawgi haibagi wahauda irang thokre Manipur University ki Teacher Education Department da B.Ed second semester exam pangthoklingai da flying squad oina lakiba oza nupa ani na mahiroi nupi da body search tawki haiduna mahiroi singna BC office mamangda irang hokre Khongjang aduda saruk yaki B.Ed second semester tamlibi mahiroi nupi amana pawmi singda phongdokibada thasigi mari da Manipur University ki Teacher Education Department gi B.Ed second semester gi ahanba paper gi exam pangthoki maduda flying squad oina lakiba university asigi MCA department ke oza Rubachandra Naresh ka loinana lakibi life science ki oza nupi amagana mahiroi singda hana hanglama tawduna exam hall manungda body search tawba haurakibani hall manungda oza nupi laina oza nupa sing aduna mahiroi nupi singi mapal thangba furit khaw khakta natana furit manungda leiba furit phawba khut humjinduna check tawba haurakibani Hana mamangda check tawkiba mahiroi nupi phawba amuk hana check tawki asiguma oza nupa singna chathagiba thawong adu physically assault molestation tawbani sexual amadi mental harassment pibani thawdo asigi mari lainana numit adumakta da Manipur University Student Union gi khuthangda mari lainaba singda wakat ki ngasi phawba chapchaba pakhum ama laktri inquiry tawri hairaga laithokpasi pende atubada mara leiba oja sing university asida Terminant tawkiba natraga sahi ani dagi tadana suspend tawgadabani mahiroi singna taliba demand fangriba phawba makhataba paper singi exam boycott tawgani ngasi ani suba paper gi exam lai adubu mahiroi singna exam da saruk yakide haina phongdoki amaromda mahiroi singna BC office mamangda khongjang sangchilingai da escort commander na mahiroi singna taba escort commander na mahiroi singna taba nungai taba wangangi haibagi wahauda irang thoki Tungda BC ki escort commander na mahiroi singda lale haibadagi irang adu nemthaki hairi Gol tabi thawdo sarkar na tumina leisinbagi mayokta journalist singna wakat mifam chathakre haukiba mekun ukrulna pangthokpa manga suba state level Sirulili festival hawdopagi coverage chatpa pawmi kangbu amana tongba MST bus da thariba Manipur haiba wahe ado muthat kadabani haina Imphal ukrul lambida duty taramba mari suba maha regiment ki kangbu na athingba pikiba thawdok adugi matangda haudik fawba sarkar na action amata lawdana tumina leisiliba asi yaningdaba phongdoktuna MJO masung EGM na sinduna kaisampat lemazam lekai ge yaifathoni community hall da wakat mifam chathakre loinana hayeng phawbagi manungda sarkari maike dagi issue asigi matangda response amata piraktaba taragadi journalist community gi oiba mifam ama pangthoktuna makhataba kari khongdang sing chanchin gadagi haibagi warep lorgane haina EGM amasung MJO gi maike dagi phongduragi ngasi ayu pung 10 dagi hauna chathakiba wakat mifam aduda Don't block the news, let the people know journalism is not a crime. Let us do our duty. Free the press, let Manipur hear the whole story. Haina thaba placard chingpaiki. Khongjang aduga mari lainana EGM gi president
खोगेंद्र खोमद्रामना हाइखिबदा ग्वालताबीगी थौदोक थोखिबा नुमित 95 सुरे थौदोक अदुगा मरि लेनना एमजू अमसुंग इजीएम गी माइकेदगी जनरल बॉडी मिफम पांगथोक्तुना तोंगान तोंगानबा वारेप कया लौदुना मदुबु थबक ओइना पांगथोक्नबा मणिपुर गवर्नर द मेमोरेंडम पिदुना ताक्सिनखिबनी मदुगी मतुंग इना सरकार गी माइकेदगी थौदोक अदुगी मतांगदा चथरिबा एनक्वायरी लोइखिबा फना कुइरबसु हौदिक फावबा मदुगी चपचाबा अमत सरकार गी माइकेदगी खंगलकपा तौद्री एनक्वायरी अदुदा करी हाइरिबनो हाइबथु खंगबा लेट्री इंग्लिश चामापन हुमरा मंगादा इमरजेंसी लाउथोकिबा अदुगी मतांगददी डेमोक्रेसी हतिया हाइना पालन थौरम पांगथोकली अदुबु थौदोक अदुगी मतांगददी हौदिक फावबा तुमिना लेसिली मेडियाबु सानानिंगबा मवोंगदा सानाबगी थवोंग असिदी यानिंगदे थौदोक असिगी मतांगदा सरकारगी माइकेदगी चपचाबा रेस्पॉन्स अमा हयेंग फावबगी मनुंगदा खंगलक्तबा तारबदी जर्नलिस्टसिंगी ओइबा मिफम पांगथोक्तुना मखाताबा खोंदंगी मतांगदा खनरगने हाइरि थांगना थिनबदगी सोक्लबा नुपादु लायेंगबा पुबगी महुता वहांग पहंगबा वीडियो नंबरसिंग फागदौरी कैबुल पुलिस स्टेशन की मनुंग चनबा थांगा खुंजेमदा ngarang nungthil leisabi amana thangna thinbadagi leimaida olaga saina khangniba asokpa adubu nupa kharana wahang pawng chathaduna leiba amasung video footage namlaga leithokpa sing adu police na fagadori पुलिस ऑफिसर अमन हाय मराइबक थीरबा नुपा अदु मतम चाना हॉस्पिटल दा पुखतुना लायंग लमलगदी हिंगलंबसु याय हाइबसी महाकसु थाजै लैमाइदा ओलगा लैरिबा मियोय अदुबु मिनुंगसिदा युमफम ओइरगा हॉस्पिटल फावबा पुखतुना लायंग बिबगी महुता सिबगी मतम गायहनबदौना थोखिबदु साथिबा क्राइम अमा ओइना मियामना लौनै मरम अदुना थौदोक्तुदा जेनरिबा सिंग अदु समोन तौनबा खंगनख्रे पनबा याबदी पुलिस कस्टडी दा रिमांड लौदुना लैरिबा नुपी अदु क्वाकैथल कोंदेंग लेकाइदगी पिंकी कवी महांगना थांगना थिंदुना हातख्रबा नुपा अदुना पैलेस कंपाउंड दगी लैसांगथे मैतै सलाई थियाम चही 18 कवी हाइरि